ngasi मैम मणिपुर टॉप चैनल की माइकई मैम स्पेशल कंटेंट खर मैम शेयर तौजगे मैम अहानब एडिटोरियल कलम लखोचब हौजे थेंगनरीब मणिपुर थौदोक वाथोकसिंग मरुओइब हापिरकपसिंग मैम शेयर तौजगे मखा चथरक मरुओइब पाउ खतंग मैम हापचरमगे हाइना मणिपुर टॉप चैनल की माइकई मैम रिक्वेस्ट तौजरी हौजे मैम यौसंग मतमसु यौसलकपन मरम ओइदना मणिपुर थबल चोंब गुम्बा थौदोक वाथोकसिंगसी याम तोयना थोलक्तब ओइबना सिगे हिरम मरी लेनना ngasiगी एडिटोरियल कलम थागलकपा वरोल खरा मैम शेयर तौजगदुरी मैम तामिनसी अहानबदा तान कायना चोंब थबल मरी लेनबा अथॉरिटी दगी अयाबा लौहनबा चुमलकदौरी हाइबा सिगी थीम सिदा मैम शेयर तौजगदबने मैम तामिनरसी थबल चोंब हाइबसी निंगसिंग थोक्तरबा मतमदगी हौना मणिपुर पखंग लैसाबिसिंगी मरुओइबा फेस्टिवल अमा ओइदुना लाखी माथोर करकपा नहासिंगी तांककता लैबसिंगदा पुकनिंगी इथिल पीबा ngamba फेस्टिवल ओइबा मरमना थबल चोंबगी थौरमसी फनायामना कनबा अथिंगबा लैरबसु मसीदा अदुम पांथोकनै असिगुम्बा थबल असि ngaliंगे मतमदगी हौना लमता थागी पूर्णिमा नुमितगी हौरगा सैरावबगी नुमित फावबो अदुम पांथोकनै यामना मरुओइबा कुमै ओइरिबदी यौसंग नुमित मंगानिगी मनुंगदा चोंबा थबल असिनि मतम अमददी थबल चोंबा हाइबसी थोइना सेल संगनरमदे हपलैन मरी मंगा खत थालगा सुमांग अमदा थबल चोंगनरमी मीसु अदु हकना यमलमदे थबल चोंगनबगिदमक इसैहनबा लंगदेल येइबा मखक यावरगा अदुम चोंगनरमी मतमगी खोंगलै मतुंगिना हौजिक्ति अहोंगबा यामना लाखरे ngasiदगी सै तरारोमगी ममांगदा दोन साइड्रम सिजिनरगा क्लारियोनेट सेक्सोफोन सिंबा खरा सिजिनरगा माइक पांदुना चोंगनरमी अवोनबसी लाकपदगी मैसु ट्यूब लाइट मयाम थानरमी हौजिकना अमुक म्यूजिक बैंड नेकलगा खोंगनरे येहले थबल चोंगलिबा मफम अदु सिनबा थुंगना थमोय निकपा मखै थिनहनबा ngamba स्पीकर सिंग सिजिनै मखल मखा क्यागी थबल खुचोंग पुथोंनदुना मखल की मिट की कुमई फावबो इरकले थबल अमा सिनबदा लुपा लाख अमगी मथक संगलकले असिगुम्बा फेस्टिवल असि पखंग लैसाबिसिंग सेल पुथोंनरगा चोंगलंबदु हौजिक्ति मपुंग ओइना लैसाबिसिंगना मखोय मसल खैगनबा अमसुम मसक नायब मियोय क्यादगी सेल नीरगा सादिंग तौनरे असिगुम्बा सादिंग असिदा एमएलए सिंग जेडपी मेंबर सिंग प्रधान सिंदी कुम अमगी यौसंगी कुमै लाखपदा लुपा लाख मंगा तारा अदुम सादिंग तौनबगी फिबमदा लैरे असुक यामना सादिंग तौबा अमसुम खुल अमगी पखंग लैसाबिसिंगी ख्वाइदगी खोइदाजबा फेस्टिवल असि हौजिकी मतमदा मनिंग तमहनबगी तंगाय फदबा लैब्रा हाइबदु नैनबा सुमलबने मियोइबा खुनाइना सखोलकपगी मतुंगिना मतम हाइबसि ख्वाइदगी तांगबा अमुक हन्ना हलकना रोइदोबा तांकक अमा ओइरे मिनिट अमदा मियोइबगी पुंसी कनबा ngami अमसुम मखल मखा क्यागी थबक तौबा ngami अदुबो मियोइबगी पुंसी हाइबसि मतम पुनमक्ता थबकता तौदुना लैबा हाइबसिसु याबा नते ngaihaksु langthokpa nungai thoktaba yade masina thabak ama tawbada mangam sanhalli amasum pukningokal tekthali adubo manipur sa thanariba thabal songbagi kangnona sidi ngehak nungai thokpa haibadu oiraktre lamta ta fawa yaudringaida mafam kyar thabal songnarakle yausang matungda exam maya oibana thabal songba yaroi haiba athingba पिनरकदबदुगी येंगलगा यौसंग ममांगदा थबल सुंग हौरसी हाइबा फाव वाखलोन अमा अखोयगी मरक्ता संदोरकले ख्वाइदगी तमथिरब लाइसत असि कॉलेज इलेक्शनदा माइ पाकपगी फाव स्कूलगी कैंपस मनुंगदा महैरोय मसेल ओनसिनदुना थबल सोंखनरकले लाइकाय लाइकायदा लेसाबिसिंगना मबुंग मौपासिंग नेकलगा अककनबा मतम खरा खक्ता सोंगनरबा थबल अदु करिगुंबा अथिंगबगा लैत्रगदी मणिपुर सही सुप थबल सोंबगी फिबम लैगदौरी असिगुंबा मवंग मतवसिना अखोगी कल्चर गसु मरी लैनबा पखंग लैसाबिसिंगी फेस्टिवल असि मसक थियालकले ख्वाइदगी लुरिबा वफम अमना हौजि हौजिक मलेमगी ओइना कोविड-19 गी लाइसेट असि निंसा खजिक्तंग होंदोकसरबसु सेक्शनदबा यादबा तांकक अमदा लैरिबनि मणिपुर मी अमखक पॉजिटिव ओइरकपदा कंटेनमेंट जोन लौथोकपगा लोइनना मणिपुर पुंबा लॉकडाउन तौखिबनि हौजिक मणिपुर नोंगमदा मियोय अहुम नाबा मंगा नरम नत्रगना तरा हेलम यावरी
ꯃꯁꯤꯃꯛꯅ ꯇꯥꯛꯂꯤꯕꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯂꯣꯟꯅ ꯊꯨꯞꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ COVID-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯈꯛ ꯅꯠꯇꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯤ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯍꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ COVID-19ꯒꯤ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯅꯕ ꯑꯃꯁꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯉꯥꯛꯇꯨꯅ ꯊꯝꯅꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯑꯌꯥꯕ ꯂꯧꯍꯟꯕꯅ ꯆꯨꯝꯒꯅꯤ ꯃꯁꯤꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯗꯨꯅ ꯊꯥꯕꯜ ꯆꯣꯡꯍꯟꯕꯒꯤ ꯃꯊꯛꯇ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯨ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯗ ꯂꯧꯍꯟꯗꯨꯅ ꯇꯥꯟ ꯀꯥꯏꯅ ꯆꯣꯡꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯅꯠꯇꯕꯗ ꯆꯣꯡꯕ ꯊꯥꯕꯜꯁꯤꯡ ꯊꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯁꯤꯌꯔ ꯇꯧꯔꯛꯂꯤꯕꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯃꯌꯥꯝꯅ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯅꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯡꯕꯁꯨ ꯃꯌꯥꯝ ꯑꯃ ꯎꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯀꯔꯤ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯂꯥꯏꯆꯠꯁꯤ ꯃꯄꯨꯡ ꯐꯥꯅ ꯀ꯭ꯌꯣꯔ ꯇꯧꯕ ꯑꯃꯁꯨꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯁꯣꯏꯗꯅ ꯃꯣꯠꯇꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯃꯇꯥꯡ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯝꯕꯣꯏꯕꯤ ꯑꯃꯅ ꯂꯥꯟꯃꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯅꯕ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯤꯇꯤꯗ ꯂꯝꯕꯣꯏꯕꯤ ꯑꯃꯅ ꯂꯥꯟꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯆꯣꯡꯁꯤꯟꯈꯤꯕꯗ ꯂꯥꯟꯃꯤꯅ ꯀꯥꯞꯄꯨ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯅꯟ ꯑꯗꯨꯗ ꯈꯨꯔꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯦꯊꯣꯂꯤꯛ ꯅꯟ ꯑꯗꯨꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯔꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯈꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯌꯤꯠ ꯀꯩꯅ ꯁꯤꯇꯤꯗ ꯆꯠꯊꯈꯤꯕ ꯊꯧꯅꯥ ꯐꯔꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯟ ꯍꯟꯅꯅꯕ ꯗꯥꯕꯤ ꯇꯧꯔꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯅꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯋꯥꯇꯔ ꯀꯦꯅꯟ ꯔꯕꯔ ꯕꯨꯂꯦꯠ ꯑꯃꯗꯤ ꯂꯥꯏꯐ ꯔꯥꯎꯟꯗ ꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯃꯤꯌꯠꯀꯤꯌꯥꯅꯤꯌꯥꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯀꯣꯛꯇ ꯁꯣꯛꯇꯅꯕ ꯌꯨꯝꯗ ꯁꯥꯕ ꯁꯤꯜꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯅꯟ ꯑꯣꯏꯔꯤꯕ ꯁꯤꯇꯔ ꯑꯦꯟꯔꯣꯁꯄꯨ ꯇꯋꯥꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯟ ꯑꯅꯤꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯈꯤꯕ ꯃꯇꯝꯗ ꯂꯥꯟꯃꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯕ ꯇꯛꯁꯤꯜꯂꯛꯈꯤ ꯄꯨꯂꯤꯁꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯕꯨ ꯇꯥꯟꯅꯔꯒ ꯐꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯤꯕꯁꯤ ꯅꯟ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯤꯠꯀꯨꯞ ꯈꯔ ꯆꯣꯟꯊꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤ ꯃꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯀꯌꯥ ꯃꯤꯄꯥꯏ